NRC sana halu aduga NRC sana dringaida census haibadi mikok thibagi thaba se hanna chathabiganu haina India sarkar amadi Manipur government ki maikeda hanna ekoi amuka hanna nolukna hajari matungda masugumba thaba se misam prajat or naibe thaba se tawbidana ba haina hanna ni hajari सब हाथ पर सीआरपीएफ पर्दा हाथ पर कुकी टेररिस्ट पर पंगना Anh phải có máy này.